ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯑꯉꯥꯡꯁꯤꯡꯗ ꯋꯥꯠꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯕ ꯑꯃꯗꯤ ꯊꯤꯖꯤꯟꯕꯒꯤ ꯍꯩꯅꯕꯤ ꯂꯩꯇꯦ ꯍꯥꯏꯅ ꯗꯦꯄ꯭ꯌꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯖꯣꯏꯀꯨꯃꯥꯔꯅ ꯍꯥꯏꯈ꯭ꯔꯦ꯫ होम मिनिस्टर अमित शाहगी वाफम अदु कांग्रेस पार्टी ना थाजबा ngamde haina CWC gi member गायखांगमना फोंदोखरे। अमदी कोकोमी गी खोंजंग सौगतुना मियामना मफम कयादा ngasisu खोंजंग चंगसिनबा लेप्ट्री। खुरुमजरी टाइम्स ऑफ मणिपुर नुंगथलगी पाव मीटिंग ताबीरिबा सिंगबु लुचिंगबिना तरामना उक्चरी हौजिक पाव संदोकना पिजरी चही खुदिंगी पंडित जवाहरलाल नेहरू गी मपोक नुमितपु चिल्ड्रन डे हाइना पांगथोक्तुना लाक्ली अदुबु नोंगमता ngасigi मिरोलना अंगांगसिंगदा वाटलिबा असि करिनो हाइना हंगबा अमदि थिजिनबगी हैनबी अदुदि लेते हाइना डेप्यूटी चीफ मिनिस्टर युमनाम जॉयकुमारना हाइख्रे। ngasi ट्राइबल रिसर्च इंस्टीट्यूट सोशल वेलफेयर डिपार्टमेंट ना सिंदुना पांगथोखिबा चिल्ड्रन डे गी थौरमदा महाकना मखातारदुना थाइनगी मतमदा लेरमलिबा पुंसी महिंग असिगा ngасigi angangsing asina hingliba पुंसी महिंग अनिगी मरक्ता लेरिबा खेनबा असि ममा मपा ओइबसिंगना थिदोक्तुना तुंगी युम्बी ओइगदोरिबा angangsing असि अफबा लंबिदा लमजिंगनबा होनसी हाइखि। दुसा मंगागो दुबो के सिन चाव अना म्याम मिलितु नेते अदु कोइ चिल्ड्रन डे चिदा अदु मंगागी अखोइ करी दुदुरी करी तो बतुई हाइबसे पुनबकी इथौने नै थमथगे अदु लुइदर थौरम असिदा सरुक यारदुना सोशल वेलफेयर की मिनिस्टर नेमचा किपगेना हाई ngasi इनखलकलिबा नाहा सिंगना लाइरिक तंबगी महुता निसागी इपाक्ता इराक नरिबा अंगांग मसिंग हेनगलकलिबा असि ममा मपा ओइबा सिंगना मचा सिंगदुबु चेक्सिनबा वाटपगी खुदमनी अंगांग सिंगनासु इमा इपा अमदी अहल लमन सिंगना हाइब इंदुना मतम मांगहंदना लाइरिक लाइसु पादुना तुंगदा अफबमी अममम ओइहौसी हाइखि। Children's Day celebration asida aina angang singda message meaning badi nakoi mayam su afaba mi ama oinaba lairik kanatamu ima ipa ahal laman oya singna haiba illega chatlu matam chana nasagi natho haibadi lairik tamba school chatpa sanaba matam manghandena tawgadawani. I wish you all a very happy Children's Day. Jai चीनगा खुदका मानदबा थौदोक कया लेबना मरम ओइरगा नागा शांति वारीगी वारोशना मणिपुर की अपुनबगी सक्तमदा अकाइबा पीरोय हाइबा होम मिनिस्टर अमित शाह की वाफम अदु कांग्रेस पार्टी ना थाजबा ngamde हाइना CWC की मेंबर गायखांगमना फोंदोखरे। वाफम असी ngasi मणिपुर प्रदेश कांग्रेस कमिटी MPCC न सिंदुना इंडो नागा पीस टॉक की मनुंगदा करी वाफम याउरिबगे हाइबा मियामदा खंगनदबदु यानिंगदबा फोंदोक्तुना इम्फाल गी जेम होल ममांगदा चथखिबा वाकट मिफमदा फोंदोक्किबने। गायखांगमना मखा तारदुना नागा शांति गी वारीगी वारोशन पुरकपदा कांग्रेस पार्टी न तरामनो ओई तबु करीगुंबा हिरम अमतदा स्टेट असिगी इंटरेस्ट सोकपा याबा वाफम यावरक्लबदी पार्टी असिना कैदौनुंगदा याबा ngamloi। फ्रेमवर्क एग्रीमेंट साइन तौनखिबा मतमदसु मदुदा करी याउरिबगे हाइबा खंगहल्लु हाइना कांग्रेस पार्टी ना मियामगा लोइनना खोंजंग चंगसिनबदा बीजेपी गी लेंगाक असिना कांग्रेस पार्टी बु थौ लेतबदा थौ थीबो ओइना उहनखि हाइखि। कोइदा याम नुंगनांग म पोक पाइप तारे को करी थोर कदेगे हना कहि कांग्रेस पार्टी की स्टैंड दि याम क्लियर am ओइ मदुदि कोइ मणिपुर मदि मणिपुरी की इंटरेस्ट चुमनिगी लमदनते मणिपुर में मणिपुर की इंटरेस्ट है सोहन में यार मदकना को म फुर खरगा याना ब पुर अन होनबदा मदगी सॉल्यूशन से पुर होनबदा अकोय मणिपुर में मणिपुर इंटरेस्ट है मसी दि सोप यार होय सिने।
Lamdam asida masing yamlaba Central Paramilitary Force thazilakpagi matangda palladuna gaikhangam na hai Naga Santigi wari asigi warishina lamdam asida karisu tauroi haina center gi luchingba singna toina fongdoklabasu paramilitary force kaya leptana thazilakliba asi karamba aronba thosil leibanano leiriba maung asina karigumba khara taurakadra haibagi chingnaba leire maram aduna Santigi wari asigi afafakta Namaki daita paliba BJP ki government na pugadavani haike. Hariba solution for pakanda. Nala no businga wari wa sabado sana madu loisen na ko solution por kadore hada ko namma yaba madu solution for pakanda ko ki interest sopadu sokta badu oisano ba adu gi duni ko na shora thongni jerib se ko na pamja badu sup khut ka chinga manadaba ngang tauthorpa ama hek thopa tawbanina madu koi thajaba se phawdi lamjada bai aduni koi manipur praja sing kari thokadage haidana sim mi pai na rebse mi pai na badu kokpi na ba mam koi hadakti thokada afafata punamak koi ke BJP party na ilenga asana daita se lokham thu Bharat ki atai mafam singda pangthok na bagum ngasi Manipur Pradesh Congress Committee MPCC na sinduna Congress Bhavanda Bharat ki ahanba Prime Minister Oiramba Pandit Jawaharlal Nehru gi chamaga kuntrarak suba mapokumon palan thoram pangthokre thoram aduda MPCC gi President Moirangthem Okendro CWC gi member Gaikhangam na luchingduna Congress ki MLA amasung worker singna Jawaharlal Nehru gi mitamda lai pareng huktuna luchingba asibu ikai khumnaba utki Thoram aduga mari lainana MPCC ki President Moirangthem Okendrona Paumi Singda Fongdokkibada Bharat ki ahanba Prime Minister oibata natana angang singbu nungsina loina bikhiba miyamna Chacha Nehru haina khangnariba Jawaharlal Nehru asi anoba Bharat ama semgatpada achauba thodang lauramba masak naiba architect amani haina singthaki Amaromda Paumi Singna hangba wahang amagi paukhumda Hauzik Delhi da leiriba Congress Legislature Party ki Mihut Singna ngasi AICC gi luchingba Sonia Gandhi gi unaragani loinana Home Minister Amit Shah amasung Prime Minister Narendra Modi gasu unaduna Manipur gi apunbagi saktam kaibiyaroi haiba party asigi firep khanganaba hotnari haike India gi ahanba Prime Minister oina Bharat ki anoba architect amoina lauramba thodang asi Bharat pumbada Manipur da natana Bharat pumbada mahakpu ningsingli state level gi thak su pangtholi sumaina Congress Party na su thorom se koi pangthok chabani Madam unabe yae duga top Union Home Minister gi unanaba matam thagre loina Prime Minister su Bharat ki wangmada legibana mahaki makti phangdri do phangna bokhonari hai Hauzik paugi marak thadna atenma break amatang lominasi Nanai Day Spa and Salon. Special offer to welcome winter of 2019. 30% discount Pijari. November gitang taradagi kun fawb khaktamak pijaba discount le. Pijari ba services singde haircut, facial, hair spa, foot detox, microneedling treatment for face, body spa and scrub, far infrared sauna for detoxification asina chingmani. Extra charges yaudana yumda laktuna service su Pijari. Ayuk pung taradagi numidang wairam pung taruk phawba hangjari. Ngasi maglengsin biro Nanai Day Spa and Salon. New Check on Road, SBI ATM Building near Globis. Contact number 0385-244-7383 natraga 244-7385. Asingbodo hayo, kamay na state asige examination da nang natuf oy iba no ba? Ay nasukan no na ba? Aduga position manung phawo chanda ba? Larik yam na pahaba na su, larik yam na higani, mak yam panggani habdilan gani. Aikoy bu takpi tambiriba oza singdugi way of teaching and guidelines singdugi makhayam na ponbrana khalit wahase sangdok naragomse. Ngasi ay na may paknise. Mukta Tutorials sa credit pizag. Mukta Tutorials. Handaki oy na class 10 amari 12 thagadaba students singi revision class lakliba November 14 gi hauzaragani. Center asida hena khudong chaba amana subject amagi course fee supnadagi lupa 3,900 na oygani. Kaubiraganu Mukta Tutorials Kwakathil Mayay Koibi opposite Millennium Institute. Break ki matungda makhataba pau pizari Kokomigi Khongjang Saugatuna Thangmaiban gas Manak Laishram Laikai Rilbung Khongampat Lamlong Kaithel Wangkhai Thambal Khong Lamlai Kaithel Yorbung Kaithel Yangang Pokpi Sagol Tongba Kaithel Amadi Napet Palida Miyamna Chekshil Wakat Khongchat Jangsinli
Naga Santi Warina, Manipuri Apunbagi Saktam Amadi, Kaihan Bayaroi, Haivagi Davi Tauduna, Joint Administrative Council for Auto Rickshaw Parking, Polo Ground, Jain Hospital, Kong Bakaitel Amadi, MU Gate na Sinduna, Imphal East Amadi, West Ki Mafong Kayada Rally Chatkre. Panthoibi Group of Companies na susinduna Manipurgi Territorial Integrity Kaihan Bayaroi lamdam asida leiriba aikoi pumnamak amatani haiba wakhalon galoinana ngasi Uripok Taurangbam Lekai da leiba company asigi office mamangda section mifam chathaki section mifam aduga mari leinana Panthoibi Group of Companies ki chairman cum managing director Thokchom Hemona Manipurgi apunbagi saktam asi kaihandanaba hotnavada aikoi khudingmaki thodang chawi Macet tabagi wakalon thadokuna chaukhatpa mipan tangdaba lamdam ama oihannaba punna hotna minarasi haiki. Masida karigumba external force amatana akaiba atoiba pidaba yamna mayak sengba yamna very brilliant oiba adugumba state ama akoi punamaki unity ama create tawraga malemda saktakba adugumba ama ahunsi haibo khalon aduma Panthoibi housing Finance Company Limited amasung masigi subsidiary group of companies Panthoibi group of companies dagi miyamda thamjari. Youth Front Development Association Awang Khunau Mamang Lekai Great Star Club amadi Sagol Tongba apun mamaira paibi na sinduna ngasi Sagol Tongba Lansonbi Bazarda section mifam phangkre Indo Naga Peace Talk na Manipurgi Territorial Integrity Kaibiaroi Manipurgi Ngamkai Kaibiaroi haiba pandamda chathakiba section mifam aduga mari leinana Sagol Tongba apunba maira paibi gi secretary Namoizam Chandrakalana chathariba Indo Naga Peace Talk asina lamdam asigi miyamda chawna charangnaba ama pokhalle Lengakliba Luchingba kayana charangnariba asi kokhanduna makhatana thokhandanaba hotnabiu haiki Iramdam Manipur solokpa matamda akoi ngasi mai leitran seloi adugi su mathak khoi tangai phada taraga te khoi isamak yauna thawai thajagane andug matungda amuk hanna sigumba irang se thoktanaba India government na amadi Manipur gi sarkar na Manipur gi khoi gi sarkar hoje sik leiriba sarkar MLA mantri mandon mayam sina su leibak praja gi hun khangna thabak tawbiyo andug makhata na irang thoktanaba thabak su sinbiyo Kokomi na changsilakpa khongjanggi saruk amoina ngasi Chingmairong Travel Research Institute manakta Sand and Labor Association amasung 407 DI 909 Magic Tata Association na nongmagi oina sintha leptuna section mifam phangkre mifam asida chingtam aikoi amatani Nation IM gi warishina Manipurgi ngamkai kaibiaroi ima leipakta yaifare haibana chingba pendaba kholau kaya lauki Coordinating Body Kurai na sinduna body asina konba mafamda laiba club Maira Paibi Kaithel Phambi kayana saruk yaduna ngasi Kurai Puthiba Lekai gi community hall da mifam pangthoktuna tongan ba warep lokhibaga loinana lamlong phauraga miyam gi oiba achoba khongchat amasu chatkre Thaudok aduga mari leinana coordinating body Kurai gi spokesperson Bon Kurai na ngasi lokhiba warep sing hairaduna hauzik thokliba wathok asi yenglaga athuba matamda assembly mifam phonggadabani Manipurgi hauzik leiriba MLA humfu amadi MP Marina Delhi da chatuna political lobby tawduna Manipur thugaidanaba tawgadabani haina lengaki pukning chingsilakhi Ngasi Imphal Iski Lamlai Police Station gi manung chanba Okshu Nongdam Thayong Transport Association na Oksu Ningthemcha khungi parking da sintha leptuna section mifam phamduna kholau kaya laukre Amaromda Lamlai Yangang Pokpi Chingnungkhok Nongada Kameng Khunjau amasung Saumbung Chenba Tata Magic Auto Singsu Sintha leptuna Yangang Pokpi Lamlai Chingaril Tespurda section mifam phamki Pali Bazar Nongdam Nongada Telau Chana Kameng Khunjau Napet ki Maira Paibi Singna section mifam phamki Kabui Khunjau dasu Kabui Khunjau Yorvung Khunaugi Maira Paibi Singna section mifam phamki Lamlai Bazar dasu Lamlai Chalaugi Maira Paibi Singna section mifam phongki Yangang Pokpi ki Bazar dasu Lamdamdugi Maira Paibi Singna su section mifam phongki Loirakpada Kokomi gi khongjang saugatpa kholau kaya lauki Manipurgi apunba saktam kaiba yaroi amadi nungsi chanana leiminaraklaba chingmi tamigi maribu thugaina basingano haina nambol apunba nupilup amadi nambol kendra masing yamlaba miyam galoinana nambolda ngarang numidang maira rally chatkre rally adu nambol saval lekai dagi hauduna foizing makha oil pump phauba chaluraba matung nambol bazar da halaktuna loishinki
अपुनबगी सक्तम कायहनबा यारोय हाइदुना खोलाव कयासु लाउकी रैली का मरी लेना नंबोल अपुनबा नुपी लुफ की सेक्रेटरी प्रेमिलाना एनेशियन आईएम गा इंडिया गवर्नमेंट का पीस टॉक तौदुना यानख्रे हाइबगी नुमित अदुदगी हौदुना वाकत मिफम चेक्शन मिफम मैरा रैली न चिंबा खोंजंग कया चंगशिलकपा लेप्ट्री मरु ओइना एमएलए हुंफुना तुमिन लैसिनबा यारोय मरमदी इंडिया गवर्नमेंट अमित शाहना चीफ मिनिस्टर दा चिन्ना हाइरे हाइरगा यामना पंगबा मोंगदा थादोरकपा यारोय हाइकी मानना हिमिनाबा सिमी तमिबो इंडिया गवर्नमेंट डिवाइड एंड रूल पॉलिसी सादारगा थुगाई बेगनो मरम मदुरानी ngase maseng yamlaba nambol apunba nupi lomna asawa mas rally maira rally salibase makha ta baso masege matungda makha khongjang kaya maro paugi marak thanna amuka suhana aten break amatang nominasi yang wade suktabana loidi वाबदो कोंगनबा रिवेलेंस सोंथाबदु कोंगनबा रिवेलेंस द हक्सांग सोल अमदि इलेक्ट्रोलाइट सिंगी अवाट मेखतुना अदोंगी हक्सांबु तगत टेक्न थंबा ngमली रिवेलेंस हाबदि इलेक्ट्रोलाइट्स अमदि एनर्जी Smart Tutorial Center revision course for class 12 will start from 11 November and for class 10 from 12 December 2019. Run by well-trained and experienced board and council teachers. Concession for ex-smart students. Transport facilities and separate hostels for boys and girls available. For more details, please contact Smart Tutorial Center, Singzamai Supermarket, Radheshyam Shopping Complex. Contact number 8730-999-192. Wildlife Conservation Society India की sponsorship मखादा law enforcement and countering wildlife trafficking in the state हाइव थिमदा नुमिनिनी चुपना चथगदबा वर्कशॉप अमंगसी forest department की wildlife wing न सिंधुना संजन थोंगदा लेबा forest office की main conference hall दा पांगथोखरे थौरमदुदा chief guest ओइना सरुक याकिबा forest and environment minister T.A. श्याम कुमारना forest department हाइबसी उमंग वमंग सा उचेक सिंह ngakseना थमननबगिदमक लेरिबनी लमलकी सांगा सिंह ngaksenaba leiriba forest department gi field staff singda smuggler singna kihan khangan bagi thabak kaya ama chatharak pasina forest department a mathau tawbada achauba khuro ama oire mamal yamlaba sa uche kaya hatoktuna miyoi kharana ngaihaki oiba wakhalda aron bakarwar chathare pumnamak asi thingsi hairabadi law enforcement agency sing forest department amadi miyam puna chatminanaba tangai fade haina mahakna haiki akoina atang por myam si hatok pi rakanda yon thok pi rakhoi ki lei environment ka ka myam si sep tawi bada hai myam si koi sa mana let's go together hand in hand and let us protect, let us save for the new India samnai phone ne pelamati force ne Manipur police ne forest department gi kenu si mateng khra pangbiu hadna ai si appeal tawjage Nong makangdana handak marak bom pokhai bagi thodok kaya mathang thoklakliba asigi yenglaga police department a lokhalakpa section thorangi saruk amoina ngasi su mafam kaya da pakshana thiba hombagi thabak chathakre Imphal West ki oina Imphal West commando na ngasi ayuk pauna kaithel gi Pratap Gali Masajid Road Ibohol cycle amadi kakhulong gi akoiba mafam singda pakshana thiba hombagi thabak chathaki ayuk pung 8:45 dagi nipan makhai fawba chathakiba operation aduda punna miyoi chamaga marfuro masak khangdokpagi thabak chathaki maduda masagi saktak che yaudaba miyoi nipan makhatana verification chathanabagi damak city police station da sinaki nakal amaromda Imphal West CDO gi team amana khongnang ani karaktasu pakshana thiba humbagi thabak chathaki operation aduda punna miyoi chama yankairom masagi saktak che puthok handuna masak khangdoki maduda masagi saktak che puthok pangamdaba miyoi 38 makhatana verification chathanabagi damak Imphal police station da sinaki Ngarang numidang Thobal District Police Commando amadi kuntaruk suba AR gi apunba kangbuna Thobal Bazar dagi KCPP gi nupi lanmi ani farba sing adu Thobal ningombam mamang lekai dagi Koti Mayum Siri Devi atopaming Chenglembi chahi kungani thoi apokpa laikhidraba Mani Rotan amadi Gamfazol Village dagi Nengcha hanghal atopaming na Jennifer chahi kunga humdoi apokpa pauthang kawi haina police ki pauna hairi Ngasi ayuk More dagi Custom Division Morena nupi ama Gold Biscuit yankhai ga kona na faraba nupi adu More Gate number 2 manak dagi Tingkholam kawi fagat laba sanagram sing nipan ga chahum adu malem gi kaithel da lupa crore ahum hengani oigani hairi
Green bag na recycle papers jenaduna saba eco-friendly bag launch tawbaga loinana Khwairamban Kaithelda potfam phambi ima ivel singda co-friendly bag lak ani lemna yenthokre launch tawbagi achamba thoram aduga mari lainana Mahut and Town Planning Minister T.A. Syam Kumar na haikhibada Aikoina sijanariba plastic bag sing asina ecosystem asida kaya yamna chawna akaiba piri haibasi aikoi khangminarasi environment asibu pollute tawbada achoba maram ama oiriba plastic bag sing asi ki mahut sijanaba eco friendly bag sing asi sijananaba romda mai onsilasi haina mahakna haike तुम हवला पोदा के ना कोई ब्रश तवे तो प्लास्टिक अदु हारक पे अदु प्लास्टिक ता कोई कराय पोदा कोई ना मागी ह्यूमन कंजम्पशन सिन बे पोट में हमसे कराय का यावगे तो अदु अपा अपा प्लास्टिक में हमना कोई चान पिजा हपचल लगा अंदा अदुना कोई मदे द कांदा मदे तोर कांदा मिओ द कोई कैंसर वन बट वन तम दिस में हम कोई थोएब अदु स्यूम ग्रीन बैग से फमंग हमने प्लीज यूज ग्रीन बैग सीजन बे यो प्रजा न मतेंग पांग बे यो अमदी मणिपुर बु कोई की स्यूम अरुबा अनानबा अमदी तुंग मिरोंग की दम खन्नम की दम स्यूम प्लास्टिक सिन बे हन अपील तौजरी ngasi malemgi atai mafam singda pangthoknabagum Imphal East ki Yumnam Patlaw da leiba Morning Star Club na sinduna Yumnam Patlaw Community Hall da World Diabetes Day gi thoram pangthokre thoram aduga mari leinana lem na laing bagi camp amasu pangthoktuna hidak langtak sing fanganki amadi Yumnam Patlaw gi akoibada leiba senior citizen kunthra da sal amadi vitamin sing khudol tamki thoram aduda saruk yakiba Manipur Heart Care Society ki President Dr. ki S.S. Kalana ngasi gi malemda diabetes ki leina asina naba missing nongma gi hengalakli haiki Som hengalakli aduna Delhi ji mayan ki capital of India aduna capital of diabetes na mayan khamne de koi India da Bharat ka diabetes naami ji yan na le adu अखोई मणिपुर से कपड़े आए हैं अरे अखोई इंडिया का मी माय में तो मी हमने डायबिटीज है तो अनाबेस के हवा होता है मी माय में तो हमने डायबिटीज ना है अन्ना वाले हुए ना for every second तो होती है वो नहीं Ngarang numidang Imphal More chenba gari amana More dagi Imphal tamna thorakpa saibum khul manakta hui ama gari na taklubadagi mafam adugi mioi singna driver adugu tamthina phurakpada natana sel oina lupa lising ani lahobagi thodokpu yaningda ba phongdoktuna Imphal More chenba van amadi eco van association na ngasi gari chenba leptuna moirangkhom parking da khongjang changsinkre soklaba driver adugi maming thingbaizam sanjoy kawi top mayai lekai dagi ni hairi India ki ahanba Prime Minister Oiramba Pandit Jawaharlal Nehru ki mapok numit ka mari leinana District Social Welfare Office DSWO Thawalna IRDEO Wangbal ga khusham naduna IRDEO gi auditorium da angang singi numit thoram pangthokre thoram aduda L Radhakanta Additional District Magistrate Thawalna athoiba mithung Dr M Rajendra President Senior Citizen Forum Thawalna Thoram Mapu A Kameshwar District Social Welfare Office Thawal amasung TS Bhagirat Principal IRDEO Wangbal Anina athoiba mithung lensing oina saruk yaki thorongi manung chana pikliba angang singna makhal mathelgi thoram sing pangthokpa amasung angang singda asil arangi maikai dagi khudol pot piduna pukning thogat paga loinana mapumoiba thoram oiki Angang singbu yamna nungsina loinaramba amadi yaifana ba hotnaramba laikhidraba naurem ibemhalna laikhidabagi mangarak suba anniversary ga mari leinana laikhidrabagi imung manungi mioi sing oiriba IMC gi ward number 3 gi cooperator Hizam Nutan Chandra amadi mahaki imung manungna kaibida leiba Yaiviren Children Home da angamba mating kaya pangkhre ngasi home adu da pangthokpa achamba thoram amada home adu da leiba angang singna yengnaba TV flat amadi chana thaknaba polam kaya su piki Kudol pot sing adu pi baga mari lainana cooperator Hizam Nutan Chandrana haikibada ngasi asi Children Day gi numitni laikhidraba mahaki abokna angang singi yaifana bahona jaramba kaya adu ningsingbo oina angama mating pangbani haike Juma marai bo thiba kana le jada icha sing asida tola tala icha sing asida ngasi wara Manipur ga mina inaw kon tallaba ngasi tungda kali tamangam da Manipur gi damakta makhoi su tola tare ne inthok pi batawdana makhoi gi damakta su
ꯑꯩꯍꯥꯛ ꯂꯩꯔꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯍꯥꯏꯔꯒ ꯑꯁꯤꯒꯨꯝꯕ ꯇꯣꯜꯂ ꯇꯥꯔꯕ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯦꯝꯒꯠꯄꯤꯔꯦ ꯍꯥꯏꯔꯒ ꯋꯥꯔꯕ ꯃꯅꯤꯄꯨꯔꯕꯨ ꯀꯟꯕꯗ ꯃꯈꯣꯏꯁꯨ ꯊꯧꯗꯥꯡ ꯁꯔꯨꯛ ꯌꯥꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯒ ꯏꯔꯣꯏꯅꯅ ꯑꯩꯅ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯅ ꯑꯉꯝꯕ ꯈꯔ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯑꯩꯍꯥꯛ ꯏꯁꯥꯃꯛ ꯍꯥꯟꯅꯒꯤ ꯁꯂꯥꯏ ꯍꯣꯜꯗꯤꯡꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯃꯁꯥ ꯃꯔꯤꯡꯁꯤꯡꯒꯤ ꯆꯦꯌꯔꯃꯦꯟ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯕ ꯑꯃꯗꯤ ꯅꯣꯔꯊ ꯏꯁ ꯏꯟꯗꯤꯌꯥ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄꯥꯔꯇꯤ NEIDP ꯅꯥꯔꯦꯡꯕꯝ ꯁꯃꯔꯖꯤꯠ ꯑꯩꯍꯥꯛꯅ ꯉꯁꯤꯃꯛ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯑꯩꯍꯥꯛꯀ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯣꯐ ꯀꯝꯄꯦꯅꯤꯁ ꯂꯣꯏꯅꯅ NGO ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯃꯥꯔꯠ ꯁꯣꯁꯥꯏꯇꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯗ ꯆꯃꯝꯅꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯊꯝꯂꯛꯂꯤ ꯅꯥꯔꯦꯡꯕꯝ ꯁꯃꯔꯖꯤꯠ ꯃꯁꯥꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯉꯁꯤ ꯏꯃꯥ ꯂꯩꯄꯥꯛ ꯏꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯆꯪꯁꯤꯟꯖꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯨꯡꯗ ꯀꯅꯥ ꯈꯪꯍꯟ ꯎꯍꯟꯗꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪ ꯑꯃꯅꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯏꯃꯥꯕु ꯅꯤꯡꯈꯥ ꯇꯝꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯂꯣꯟꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯅ ꯈꯜꯂꯒ ꯂꯥꯛꯆꯕꯅꯤ ꯃꯇꯝ ꯀꯧꯕꯤ ꯏꯃꯥꯅ ꯁꯤꯟꯅꯕꯤꯔꯛꯇꯨꯅ ꯉꯁꯤꯗꯤ ꯍꯥꯏꯔꯤꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯂꯦꯞꯄ ꯉꯝꯖꯔꯛꯄꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯒꯗꯕ ꯉꯥꯛꯇꯅꯤ ꯇꯣꯜꯂꯕꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯕꯗꯤ ꯏꯪ 2015ꯗ ꯅꯣꯔꯊ ꯏꯁ ꯏꯟꯗꯤꯌꯥ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄꯥꯔꯇꯤ ꯍꯦꯛ ꯁꯥꯐꯣꯡꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯁꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯥꯞꯊꯣꯛꯆꯗꯨꯅ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯆꯈ꯭ꯔꯕꯅꯤ ꯔꯤꯖꯥꯏꯅꯦꯁꯟꯁꯨ ꯇꯧꯖꯔꯝꯃꯕꯅꯤ ꯃꯥꯡꯖꯧꯅꯅ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯊꯛꯇ ꯂꯦꯕꯤꯂꯤꯇꯤꯁꯤꯡ ꯕꯣꯔꯗ ꯑꯣꯐ ꯗꯤꯔꯦꯛꯇꯔꯁꯤꯡꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝ ꯈꯪꯅ ꯑꯦꯛꯁꯦꯞꯇꯦꯟꯁ ꯄꯤꯕꯤꯗꯨꯅ ꯂꯩꯕꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏ ꯅꯠꯇꯅ ꯀꯅꯥꯃꯠꯇꯒꯤ ꯃꯔꯜ ꯃꯊꯨꯝ ꯑꯃꯗꯤ ꯁꯂꯥꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯂꯣꯏꯅꯅ ꯑꯦꯁꯦꯠ ꯑꯃꯠꯇ ꯄꯨꯔꯒ ꯆꯦꯟꯕ ꯂꯩꯖꯗꯦ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯃꯁꯥ ꯃꯔꯦꯡ ꯐꯟꯂꯕ ꯃꯔꯨ ꯃꯔꯥ ꯁꯟꯗꯣꯛꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯊꯝꯖꯔꯝꯕ ꯁꯂꯥꯏ ꯏꯔꯝꯗꯝꯒꯤꯗꯃꯛꯇꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯃꯁꯥ ꯃꯔꯦꯡ ꯐꯟꯅ ꯍꯧꯍꯟꯕꯤꯗꯨꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯒꯤꯗꯃꯛꯇ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯊꯝꯕꯤꯌꯨ ꯃꯔꯝꯗꯤ ꯁꯂꯥꯏ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯅ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯑꯦꯁꯦꯠ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯔꯣꯝꯗꯣꯝ ꯂꯦꯞꯄ ꯆꯠꯄ ꯉꯝꯍꯧꯔꯕꯅꯤ ꯍꯥꯏꯔꯛꯂꯤ ꯄꯥꯎꯒꯤ ꯃꯔꯛꯊꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ इरमदम फंगबा पोलमसिंगना इरमदम असिमक्तदा साजबा कांगलागी पोलमसिंग फंगबिरगनी लुहोंग पंथाना लाकपदा मियामगिदमक लेजरे लैमकबो लोइनना लुहोंगबगी अखनब डिस्काउंट सु इजरी अकुप मरोलगिदमक कांटेक्ट टोबियु 8131877217 नत्रगा 9612056941 कांगला कबोक चाबियु यामना हावबनी कांगला लैमकबो मखताबा पाउ पिजरे असम मणिपुर अमदी नागालैंड लेरिबा जेलाइरोंग मियामगी हेना याइफनबा नागा शांतिगी वारीदा जेलाइरोंग यूनाइटेड फ्रंट ZUF याउसिनख्रे ZUF ना हौजिक भारत लेंगाका शांतिगी वारी सानरिबा नागा नेशनल पॉलिटिकल ग्रुप ता याउखिबनी हाइरे नागालैंड लुहोंबगी बोर कैना अनिना नोंमई पायरगा फोटो नमलुबगी वाथोक लेरिंगई था असिगी मापंदा दिमापुरगी 5 माइल दा पांगथोखिबा लालौलुफ अमगी मचानिपा लुहोंबगी थोरमदा नोंमई कापथोकलुबगी वाथोक अमुक लाकदौरी हानेगी चीफ मिनिस्टर ओइरंबता नतना CLP गी लुचिंगबसु ओइरिबा ओ इबोबिना लुचिंगदुना ngarang दिल्लीदा चटखिबा कांग्रेस की टीमना कांग्रेस की लुचिंगबसिंग उनबा हौख्रे नागा शांति वारी अमदी CAV गी मतंगदा वाफम कया तकशिले हयेंग हिल लीडर्स डे अमदी मियाम गी नुमित पुन्ना पांगथोकलगनी मियामना मखोय मखोयगी वाकतसिंग अदु अयिबो ओइना पिसिनबिउ हाइना सेक्रेटरी टू CMN जियोफ्रेना खुयेक पिदुना थादोरपा चेरोल अमना हाइरे हौजिक थकनबा इसिंग फंगदबना इसिंगी अवाबा मायोकनरिबा हियांगलम केंद्रगी मियामदा अफबा इसिंग पीनबा थबक पाइखतलिबा मफमसिंग केंद्रगी MLA डॉक्टर युमनाम राधेश्यामना PSED गी ऑफिशियल सिंगा लोइनना कोइना चतुना यंगसिन
अथुबा मतमदा हियांगलमगी तुरेल ममांग अमदी वाइखोम लेकाईगी पाइप पीनबा थबक पाइखतनबा डिपार्टमेंट की ऑफिशियल सिंगदा एमएलए ना खंगनख्रे हाइरी ngasi ayuk wangjing lamdingda leiba transformer amagi makhongda mioi ama maina chingduna siramle asiba hakchang adu lekai gi miyamna thengnarakibani chapchaba masak maming khangbangamtri kayano SI Kanchipurna sinduna ngasi school asida children day kam annual school day gi thoram pangthokre thoram aduga mari leinana quiz competition amadi science exhibition pangthokhi thoram aduga mari leinana SI school gi founder Chiron Jotena wafam kaya fongdoki Lairiba innovative idea mayamdo mayamda uthon bagi pandamda khoi thorom singa si pangthokani adon sai khuding gisu akhoi haiba thorom singa si pangthokani haibagi thajaba tami Malemgi mafam kayada Children's Day pangthok na bagum ngasi Janims Dental College da sinduna Children's Day pangthok laduna angang singi oiba painting competition ama pangthokre Thoram asiga mari leinana hospital asigi conservative department ki associate professor Dr. Somarendrana Fongdorakpada dental college asina ahanba oina children day asi pangthok chabani hospital asina hawdokpada ngasi fawba chahi 19 fawbagi manungda leiba angang sing layengbagi khudong chaba piduna lakli makhatana hospital asida miyamna yengba lakpiu haiki ngasi akoina angang gi numit 14 November sida अकोई कॉलेज की डेंटल कॉलेज की अंगांगी वैब डिपार्टमेंट है तारे अकोई तोंगान डिपार्टमेंट में लेजे सिगीसिदा अकोइना 14 नवंबर लाखपसिदा अकोइना अंगांगी वैब पेंटिंग कंपटीशन अदगी अहान बोइना अकोइना कॉलेज की हौदोरपगी अहान बोइ अकोइना अकोई डॉक्टर सिंह पांथोक जबनी अदु अकोई सिदा अंगांगी ट्रीटमेंट फ्री ट्रीटमेंट आरवीएस की प्रोग्राम मखादा फ्री ट्रीटमेंट पीजे पीरिसे 0 to 18 भौगिनी लोइनमकी नत्ते अदो मणिपुर लेबा अंगांग खुदिमा कोइ सिदा लोइनम दुम वेलकम तोइ लोइना लागा अदुम ट्रीटमेंट फंगवा दुम यागनी अमा वैरे अतोप एनी कैसु अकोइददी मागिनी मा अदुगिनी हाइबा कैसु लेजदे South Korea da pangthokpa 13 suba World Body Building Championship 2018 da KG Marfudara manga gi kanglupta Bharat ki maut sinduna saruk yakiba Manipur gi sanaroi Dayananda Thiam na gold medal laukraba Dayananda Thiam yaripok angtha dagini ngasi ayuk phongkiba Manipur gi pauche singda kari kari maroi ba pau yaukibagi haibadu punamutang khangminasi Lamjingba Times Sangai Festival boycott handok loi Kokomi India lengak na chirol to bawafam Manipur lengak na tambiganu Sunil Karam Finance Department na sel kai thokpa thingkre Section mifam chathari MLA yauna Maira rally chatkre Imphal Mandle flight thasigi kunumdoi dagi horagani Sangai Express Congress mifam kaugadabani CPI kaugadabani lengak na daita laurani lauthokpiro Jaikishan Assembly kaunaba CPI na khongjang changsin kre November kunumdoi dagi Imphal Mandle charter flight hogadauri Pokna Form Union Home Minister gi wafam mayek sengde Kokomi Manipur government na hiram khargi oina sel kai thokashin da athing batham kre government na NPF ki bedage assembly session ko bangamdre Sotin Kumar o ibo bi yauna Congress ki MLA taramathoi Delhi da thumkre ngasi AICC gi lusingba sing unaduna tawgada bathabak sing ya thokadauri Naharol gi thokda Naga Pistok da Manipur ka heloi haibagi aiba pigadabani State government su sonhaduna laigidaba matam natte Kokomi Ukrul Dishina Naga Independence Day da suti lauthokubagi governor na warning tawkre Uyelan Pau Tolop amadi pension natana bill pass over major hetagi sel kai thokpa thingkre Amit Shah na assurance pirakle haiba state lenga ki wafam Kokomi na thajaba ngamde Sunil Karam Sana laiba Phibam phasilaktabadagi talap natana atai sel kai ba thingkre Miyamgi interest sokhaloi haibagi aiba piu Kokomi Sangai Festival pangthokpa thingbagi firep hongba leite Nauriba angang sing rally yahonbagi case lokhat kre Yumthangnariba state singna sogatpinaba appeal tawba haina Nagaland gi JLF na warip law kre Chief Minister gi appeal thajaba ngamde CPI Isel Express Right to privacy amasung right to transparency gi balancing formula laigadabani Raman Chief Justice of India gi office right to information gi jurisdiction manung chalaba yai Congress legislature team Delhi da passion kre center gi luchingba sing unaduna wari sanagadawri
इरैबा इम्फाल मंडले शेड्यूल फ्लाइट ओइना पाइननबा प्रोसेस तौबा हौरे पॉलिटिकलाइज ओइबा मौंगदा सथखिबा लाइबक थिबनी लाइबा काइथरकलबदा अखोइना फम कोलगा लाइबगी कानदे ओ इबोबिना लुसिंगबा कांग्रेस के एमएलए खरा जली सखरे अरोइबदा मरोइबा पाव अमुकना पिजरे ngasi gi mirolna angang singda watliba asi karino haina hangba amadi thizinbagi hainabi leide haina deputy chief minister Yumnam Joy Kumar na haikre Home Minister Amit Shah gi wafam adu Congress party na thajabangam de haina CWC gi member gai khangam na phongdokre amadi kokomigi khongjang saugatuna miyamna mafam kayada ngasisu khongjang changsinba leptri Hauzik phawbagi di Times of Manipur nungthilgi pau matang asida losinjare mideng tabiriba singbu amukana khurumjare Mapa naidaba mahusagi hakchangda